Sẵn này đấy. Mayam electricity department go office changure khoi meter box so ya khidre ba ko mayam adugi application thaba lakpani ando huji haidi moina yana ba tawbirage sembirage na haire thokle e manung du de sum kaptre mi myam le hawe duna tandana ando huji nga ha imanabi su yaure imanabi su somda chali nakanda ado mayam keno huji chandrapur dang hatang chaloge haidi asiga inanga e khoi indom cha hoiga moi dang hatang sum haidi pak sak lak pangam da bani nang hatang sum changurage lambi tho bani na tawi sai gi lambi se lo picture ke koi se so na matai wo ge ni tra so this is dari lai không la không sai rồi đấy Some side tôi doing. Sampai hari ini. Hari. Cấy lại bố bố support phải tăng lâu kìa support khá lâu kìa Gaudore sina kenoni Chandrapurgi haiti Mahadev haitare ko Mahadev mandir magun lai khraba mandir ni maya sini na khongnang pambi ma hoyai do tu sis masa zana sandu ti ka khara chai chang ki doi am chang ra Katang di chang. Nini makag bag lola mito yang si mayam. Kaya pa na hay. Color macu lay ba ni ko sa? Lay. Lay ba lay ba di? Pam na yay ni. Pam na kung loli dyan ita. Migi order ra na traga. Ate yun ba kita lolo thamba da niya. Oo. Ping macu gumba pa ni ko? Ping macu ga ang baga lang pa je. May rasang pham na ba giro si semi siya? May rasang ito. Ngay kadaway mapham na pham ni? Oo. Bukan mana tu? Bukan ni sana sukan nama siapa tu? Imagine mak ni sudah hongbi, halam gua hong sudah. Oh mapham hongi ba? Suruh kita khai bagi. Oo. Ya chung dah betul. Sehatan gian. Ini adalah hujit ya. Hoy. Hajan gian yang bodoh. Ngai ngoi yeng ba su. Apik sare ni ne apik pa medium sum hai bra ni ne hai aso bosu loli maca jelo apik pa diyum da le hore Fazai ya bazar dai sum phang bra si mari ja phare yam nungai Toka piro na office ni sisu Fazai ni Ngai ko Sana uji sa kopi maru helai ba Ya fazai ni Ta thamu ne siga jenge Ya kopi maru ko faja do yoni na sangangi Fazai ko Donang pu Hoi Kopi thar ke? Ada kopi thar ke? Wow. Billy. Aku nak tuan si betul tak? Ada tak ni? Noi học đường có mana berasa?
ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯆꯦꯜꯂꯦ ꯇꯥꯟꯅꯩ ꯑꯩꯈꯣꯏꯗꯨꯁꯨꯅꯤꯅꯦ ꯑꯗꯨꯝ ꯏꯊꯣꯟꯗ ꯀꯨꯏꯅ ꯏꯅꯩ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯁꯅꯥꯔꯩꯁꯦ ꯀꯌꯥꯝ ꯐꯖꯩꯅꯣ ꯌꯦꯡꯉꯨꯅꯦ ꯐꯖꯩꯀꯣ ꯐꯖꯕꯅꯦ ꯑꯩ ꯍꯦꯛꯇꯣꯛꯄ ꯄꯥꯝꯃꯨꯅ ꯀꯩꯅꯣ ꯇꯧ ꯇꯥꯔꯦ ꯑꯃꯈꯛ ꯍꯦꯛꯑꯒ ꯃꯔꯨ ꯂꯤꯔꯒ ꯂꯧꯒꯦ ꯐꯖꯩ ꯌꯥꯝ ꯁꯦ ꯆꯪꯗꯣꯏꯕ ꯌꯦꯡꯉꯨ ꯁꯤ ꯀꯤꯍꯣꯝ ꯃꯌꯥꯝ ꯍꯧꯏꯗꯣ ꯁꯔꯤꯀꯥ ꯁꯤ ꯄꯥꯟꯕ ꯃꯇꯝꯗ ꯈꯨꯄꯥꯟ ꯑꯃ ꯐꯖꯗ꯭ꯔꯣ ꯐꯖꯩ ꯑꯩꯈꯣꯏ ꯁꯨꯝꯕ ꯑꯃ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯆꯦꯛꯑꯒ ꯍꯥꯏꯗꯤ ꯀꯥꯂꯦꯟ ꯊꯥ ꯃꯇꯝꯗ ꯀꯌꯥ ꯀꯩꯅꯣ ꯇꯧꯔꯝꯃꯣ ꯁꯤꯁꯤꯔꯣ ꯏꯁ ꯁꯦ ꯍꯥꯏꯗꯤ ꯈꯨꯌꯦꯡ ꯑꯃꯅꯤ ꯈꯪꯉꯦ ꯁꯥꯔꯝꯃꯣꯏꯕ ꯁꯥꯗꯦ ꯅꯨꯡꯉꯥꯏꯕꯅꯤ ꯁꯥꯏꯁꯦ ꯀꯌꯥꯗꯅ ꯑꯆꯤꯛꯄ ꯍꯥꯏꯕꯗꯣ ꯑꯝꯇ ꯑꯣꯏꯗ꯭ꯔꯦ ꯅꯣꯏꯒꯤꯗꯨꯗꯤ ꯉꯦꯡ ꯒꯥꯔꯤ ꯃꯈꯣꯟ ꯃꯌꯥꯝꯅ ꯅꯥꯔ ꯖꯦꯛꯂꯛꯑꯒꯀꯣ ꯅꯣꯏ ꯃꯐꯝꯗꯣ ꯉꯦꯡ ꯉꯪꯕ ꯒꯥꯔꯤ ꯃꯌꯥꯝ ꯇꯥꯅꯤꯡꯗꯕꯅ ꯑꯩꯗꯤ ꯑꯩꯈꯣꯏ ꯍꯣꯡꯗꯣꯛꯑꯒꯗꯤ ꯀꯣ ꯍꯣꯡꯗꯣꯛꯑꯒꯗꯤ ꯅꯨꯡꯉꯥꯏꯔꯅꯤ ꯌꯥꯝ ꯅꯥꯟꯕꯅꯦꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯀꯥꯅꯅꯦꯀꯣ ꯐꯖꯅ ꯁꯤꯠ ꯁꯦꯡꯉꯒ ꯃꯐꯝꯁꯦ ꯌꯥꯝꯅ ꯏꯁꯇꯥꯏꯜꯗꯣ ꯐꯖꯍꯟꯕꯅꯤ ꯍꯥꯏꯇꯥꯔꯦ ꯃꯁꯥ ꯈꯨꯠꯅꯥꯟꯅꯝꯅꯤ ꯑꯗꯣ ꯑꯁꯤꯒꯤ ꯏꯁꯤꯡꯁꯦ ꯑꯁꯤ ꯀꯨꯝꯊꯕꯗ ꯕꯨꯛ ꯂꯥꯎꯗꯣꯏꯅꯤꯅꯦ ꯌꯨꯝ ꯁꯥꯔ ꯂꯩ ꯉꯝꯃꯣꯏꯍꯦ ꯂꯥꯏ ꯇꯤꯟ ꯀꯜꯂꯝꯒꯅꯤ ꯂꯥꯏ ꯇꯤꯟ ꯀꯜꯂꯦꯕ ꯇꯤꯟꯁꯨ ꯂꯩ ꯍꯥꯏꯕꯅꯤ ꯏꯅꯦ ꯑꯆꯧꯕ ꯂꯩ ꯍꯥꯏꯇꯥꯔꯦ ꯏꯁ ꯉꯥꯒ ꯌꯥꯝ ꯐꯥꯅꯔꯝꯕꯅꯦꯍꯦ ꯃꯇꯝ ꯑꯃ ꯁꯣꯝ ꯁꯥꯏꯗꯁꯤꯅ ꯇ꯭ꯔꯥꯏꯕꯦꯜ ꯁꯤ ꯑꯁꯦꯡꯕꯁꯦ ꯀꯨꯞꯁꯜꯂ ꯊꯝꯃꯤꯅꯤ ꯎꯅꯥ ꯋꯥꯅꯥ ꯀꯦꯟꯗꯅꯕ ꯍꯥꯏꯅ ꯏꯁꯤꯡ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯤ ꯑꯩꯈꯣꯏꯒꯤ ꯀꯥꯂꯦꯟ ꯊꯥ ꯃꯇꯝꯗꯅꯦ ꯏꯁꯤꯡꯁꯦ ꯈꯨꯌꯦꯡ ꯑꯃ ꯂꯨꯖꯕ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯄꯥꯛꯈ꯭ꯔꯕ ꯃꯐꯝꯁꯦ ꯀꯨꯇꯤꯈꯣꯡꯁꯦ ꯀꯩꯅꯣ ꯍꯧꯖꯤꯛ ꯂꯣꯏ ꯃꯊꯛꯁꯦ ꯅꯥꯄꯤ ꯍꯧꯖꯤꯟꯗꯅ ꯒꯨꯔꯨ ꯃꯁꯤ ꯆꯔꯥꯅꯤ ꯇꯨꯁꯦ ꯒꯨꯔꯨ ꯃꯁꯤ ꯄꯥꯝꯕꯤ ꯍꯥꯏꯕ ꯏꯕꯥꯏꯅꯤꯁꯦ ꯃꯈꯥꯗ ꯀꯨꯝꯃꯨꯔ ꯃꯇꯦꯛ ꯑꯃ ꯌꯦꯡꯉꯨꯔꯦ ꯁꯣꯝ ꯁꯥꯏꯗꯇꯗꯤ ꯌꯦꯡꯗ꯭ꯔꯦ ꯁꯣꯝꯗꯁꯨ ꯂꯩꯗꯤ ꯂꯩꯌꯦꯕꯀꯣ ꯆꯪꯉꯔꯣꯏꯁꯤꯀꯣ ꯋꯥꯔꯦ ꯉꯁꯤꯗꯤ ꯑꯩꯅ ꯁ꯭ꯀꯨꯜ ꯀꯥꯗꯤ ꯆꯨꯝꯕ ꯆꯠꯄ ꯐꯪꯗꯦ ꯅꯠꯇ꯭ꯔꯥ ꯅꯪ ꯁ꯭ꯀꯨꯜ ꯍꯧꯖꯤꯛ ꯁꯨꯇꯤ ꯑꯣꯏꯕꯩꯁꯨ ꯈꯔ ꯐꯪꯉꯤꯅꯤ ꯅꯠꯇ꯭ꯔꯗꯤ ꯀꯗꯥꯏꯗꯩ ꯅꯠꯇ꯭ꯔꯥ ꯋꯥꯏ ꯁꯤ ꯈꯪꯒꯠꯂꯛꯄꯗꯗꯤ ꯀ ꯋꯥꯕꯅꯤ ꯀꯨꯏꯅ ꯂꯩꯔꯔꯣꯏꯁꯤ ꯍꯣꯏ ꯍꯜꯂꯁꯤ ꯕꯖꯥꯔꯗ ꯁꯣꯞꯄꯤꯡ ꯇꯧꯗꯣꯏꯅꯤꯅ ꯐꯖꯩꯌꯦ ꯁꯤ ꯂꯩꯁꯤꯗꯣ ꯄꯨꯔꯔꯣꯏ ꯑꯗꯨꯝ ꯀꯩꯅꯣꯗ ꯕꯦꯒ ꯈꯨꯠꯅ ꯄꯥꯏꯈ꯭ꯔꯒꯦ ꯄꯣꯂꯤꯊꯤꯟꯗ ꯁꯔꯤꯀꯥꯅ ꯃꯈꯥꯗ ꯌꯥꯝ ꯅꯥꯜꯂꯦ ꯐꯖꯩꯌꯦ ꯆꯟꯗ꯭ꯔꯄꯨꯔꯗꯩ ꯍꯜꯂꯛꯑꯦ ꯃꯌꯥꯝ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯇ꯭ꯔꯦ ꯀꯩ ꯁꯤꯟꯈ꯭ꯔꯦ ꯍꯥꯏꯋꯦꯒꯤꯀꯣ